Kuki militant group singa Ministry of Home Affairs ka Anouba suspension of operation sugi agreement ama Khutyek pinagarani hairi. The wire report aur kibagi matungina United People's Front UPF Amasung Kuki National Organization keno dagi fangba paugi matungina hayeng September gitang hunda New Delhi da Anouba sugi agreement ama Khutyek Peenanaba Home Ministry na UPF Amasung keno da Khanghallakhre hairi. Adumainamak Anouba suspension of operation ge agreement asida kari yauri haibidudi sabsana phongdor kide hairi kumjali singani nipan ge August 22 da ahan boina center lengak Manipur lengak amasung UPF amadi keno gagi marakta Khutyek pinakiba suspension of operation ge agreement adu sahi khudinge renew tawduna lakhibane agreement asugi matungina Kuki militant group singi cadre sing designated camp sing da laigedabane amadi makogi khulai sing ningthina camp ta lock tawduna thamgadabane haina palli Adubu Manipur lenga ki baike digidi nakal humgi oiba agreement asidagi tokibadagi kumjali singani kunmarida agreement ki matam loikiba matung pending de leirakibane amaromda kumjali singani kunumdogi me ahumda center amasung Kuki militant group singa political settlement amagidamak Khutyek Peenanaba thaurang torongkibadu sahi adumaktada irang thorpadagi panthaduna leirakibane Irang thorpadagi hauna UPF amasung keno na Manipurdagi separate administration gi demand tawduna laki haukiba kumjali singani kunmari dasu New Delhi da political dialogue ahumlak pangthokhi madugi matung separate administration gi demand sigamari lenana interlocutor AK Misrana lisingani kunmari gi August hada Union Home Minister Amit Shah da draft formulation ama pishinki adumoinamak center na ngasi fawba official oina madugi paukum piba leitre Report asina makhatara dona kumjali singani kunmanga da makhatana center na suda leirakhiba Kuki militant group singa political dialogue satha dona laki Kuki militant singi maikedi separate administration gi demand hena cancel hanki adumoinamak tholiba irang asida suda leirakhiba Kuki militant group singna yaushin duna hingsa gi thabak sathai hareduna Kuki militant group singi separate administration gi demand yaroi amasung sugi agreement handokadabane haina maite amasung naga yauna tuan ba civil society organization singna center da taksin duna laki bani hairi